Leirak khulakta dukan hangba amadi potchai yolibasing tokpiyu amadi hangbigunu haina Imphal West ki SP ke Mega Chandran ngasi miyamda appeal tawrakli ngasidagi hona May 13 fawba IMC amadi Greater Imphal gi mafamsing containment zone oina makha tana matam sangdokkibagi saruk amoina police na section thorangsu lokhatli IMC amadi Greater Imphal gi akoiba mafam kaya barricade kaya thamduna lambi da lakpa miyosing sek tawba satpagi maram hangba maram chadana satpa oiragana detain tawba farga fine thian ba kaya chathaduna section thorang lokhatli Wangkai Kendragi ex MLA O Henrina MLA Y Irabot amasung RK Prit Kumar anigi mathakta Supreme Court na tharakpa election petition amagi final hearing lakliba July 13 pangthoknaba Supreme Court na matam lepkhrai ngarang FX Court asida video conferencing gi khudangda pangthokiba proceeding amagi matungina MLA Y Irabot pu Office of Profit amata paidanaba Justice Uday Umesh Lalit Justice Indira Banerjee amadi Justice KM Joseph ahumgi apunba bench amana interim order amathokhi Bishnupur district ke manung dalaiba nambol kaithel dalakpa amadi kaithel famliba dukan famliba singna COVID appropriate behavior ngakpa watpana community transmission amuk horaklagadra chingna badage nambol apunba nupi lup kaithel fambi dukan fambi amadi kaithel vendor singi lup sing amadi nambol ge akoibida laiba CSO sing tuan ba lup singi mihut singna nambol kaithel da watanarba matungda kaithel asi hayengdagi horaga numit 15 ni chumna thingjin khrai All India NR Congress AINRC gi lusingba N Rangaswamy ngasi nungthil Puducherry gi Chief Minister oina wasak lokrai masa gi sahi humudra mathoi suruba tam ahumlag Chief Minister oina Raj Niwasta tena pangthokiba thoramamada Lieutenant Governor Damilisai Saundara Rajan na mahakpu wasak lokhi mamang thada pangthokiba sit kuntra kakta leiba Puducherry Assembly Mikhalda NR Congress amadi BJP na sungsinaba party ani asina sit 13 ta mai pakhi mamangda Government Pairamba Congress na sunatagi sit anida mai pakhi amadi DMK na sit 12 da mai pakhi Nakalamaromda Dravida Munetra Kazagam DMK gi lusingba MK Stalin ngasi ayuk Tamil Nadu gi anuba si minister oina wasak lokrai Governor Banwari Lal Purohit na Senai dalaiba Rajbabun da pangthokiba asamba thoramamada Stalin bu office 5 amasung aron mangakpagi wasak lohonki wasak lobagi thoramadu gi manungsana atopa MLA kuntra homdoi masu Tamil Nadu gi cabinet minister oina wasak lokhi COVID-19 pandemic ki protocol singana pangthokiba wasak lobagi thoramadu da Stalin gi loina bi Durga Stalin Chennai gi Chepau Thiruba Likani sittagi ahan boina bodkar kiba mahaki masanupa Udhaya Nidhi amadi masanupi Lok Sabha gi MP Kani Mozi yauna lusingba kya susaru yakhi Anova development amada anaba miyoi singi thabaki x-ray dagi COVID-19 laibra laitabra haiba khangdongnaba Defense Research and Development Organization DRDO amasung Center for Artificial Intelligence and Robotics CAIR anina Artificial Intelligence AI gi algorithm ama semgatkhrai hairiba AI gi algorithm asibo semgaliba singi matungina hairiba khulai asigi maming Atman AI haina thonki masina thabaki x-ray lawrba tungda chada 37.3 da nariba miyoi adu COVID-19 nare haiba khangmang malagani haina CAIR DRDO gi Director Dr. UK Singh na haikrai India da haukiba pungkun mari asida COVID-19 gi positive case masing lakh mari lising tara mari ga chamaga marifunipan thengna kiba gonona malem da hairiba pungkham asida khwaidagi yamna positive oiba thengna balebak India na oikrai hojik lebak asida active case masing lakh 13 lising nipumanga ga chamaga humphumari leiri loinana hairiba pungkham asigi manungda mioi lising ahumga chamapan 15 laikhidrai